Noble voice na khomjin jaba Laan gi Paodam day 57-58 mayam gi mafam da khudol tamjari. US President Joe Biden na Ukraine gi damak $800 million gi anoba military aid package ama lauthokre. Chayol sida international firm singda khudam oina G20 International Monetary Fund amadi World Bank na chingbagi meeting singda Russia na participation tawkibada Minister Singi statement amada makhoi nungai taba phongdok nakhre. UK gi Defense Ministry gi briefing amada sumna haikre Russia gi May gi tang mapan gi victory day celebration gi mangda Russia na Ukraine gi mathakta attack ki chang hen na kalkhat lakpa yana laire. Aikhoi gi missing haibadi military civilian children hingliba amadi soklaba singbu kannaba gi damak without condition da special round of negotiation gi damak Ukraine na ready waire haina Ukraine gi negotiator amasung presidential aide Mikhailo Podolyak na Twitter da harakre. Ngarang Thursday da Ukraine da fighting the saruk yariba Russia gi Republic of Chechenian force ki luchingba Ramzan Kadirovna Mariupol gi Azovstal steel plant Russian troops na complete control tauragani haikre. Eastern Ukraine gi Donbas region da Kramatorsk ki maigi tamna rocket attack lep tana chathaduna Russia gi force sing mangda changsil lakli haina regular bulletin amada UK gi defense ministry na tweet torakre. United Nations ki tungina Russian invasion gi maramna 5 million dagi su hen bami singna Ukraine thaduna chenkre. But Ukraine ki border force ki spokesperson gi tungina million amadi Ukraine da amuk halakre hairi. Spanish Prime Minister Pedro Sanchez amadi Danish counterpart Mette Frederiksen Ukraine ki capital Kipta Ukraine ki President Volodymyr Zelensky ki support ki damak travel tauduna khanghan khiba latest European leaders oikre. Mariupol da Azovstal steel plant da Ukraine ki National Guard amana khutta sukna ki light weapons khak haibadi machine gun pistol na chingbana tana Russia ki tank jet amadi artillery ki mayok tamakhoi bu defend tawbagi khulai amata leitre aduna athubada rescue tawina bahirakre. Ngarang Ukraine dagi thorakpa image kharada Ukraine ki Kramatorsk ta missile attack ki area amada Ukraine servicemen singna checking tawribadu uri. Russian force na koisil khraba Ukraine gi stronghold oiduna lairiba Mariupol gi city da Russia gi President Vladimir Putin na makha tana akanba attack tawdanaba order tawkhre. Chairak sida US na makha tana anoba $800 million gi military assistance lautorakibani. Russian force na capture tawkiba British fighter singbu darkar oiba assistance Moscow na piri haina Russia gi foreign ministry gi spokesperson Maria Zakharova haikre. Eden Aslin amadi Swan Pinar kauba British national anina Mariupol defend tauringe kanda Russian forces na capture tawkhiduna Donetsk ta hojik prisoner of war oire. Russia gi ina kunba multi-billionaire Begit Elekpirov UK amasung European Union na magi mathakta sanctions impose tawkibagi tungda London gi Luckwell Farm gi president ki famdagi step down tawkhre. Elekpirov Vladimir Putin gi yamna naknaba mari leinaba misak amani Thursday da mahak company da resign tawbagi decision formally notify tawrakhre haina Russia gi second largest oil company amagi statement da phonglakre. Maige yani gi firep yenguragadi Laan leplagani haibagi ingit amata uba phangde but maige animakta malemna uba phanglibasi Laan na thokaliba amang ata singa dunatana atai atopa amata uba phangde. Malem gi lebak ayambana Laan asi lepnaba negotiation gi khuthangda solution puraknaba haijarabasu madu tabagi nakong hangdabagum leibasina nongma gi Laan na thokhaliba mang takpasi leptana sumhengatlakli. Leptana chathariba Laan asina kari mahi purakani kanana kayam tongjagani haibadudi lakliba hayengna kari hairakani haibadu tanabagi damak ngairasi ngasigi waina Laan gi Paodam matang sida loijare. Channel sibu subscribe tobidriba oiragadi subscribe tawsinbiyu amadi bell icon da click tobiduna mathangi video singi notification adongi mafamda su phanganbiyu. Thank you.